Manipur Ganova Chief Secretary Punit Kumar Goyal na Oiragani, Loinana Hanagi Chief Secretary Eramba, Prasan Kumar Singh na National Commission for Scheduled Tribe Secretary Oiragani. Lamdam asigi Lomi Singda Handak Lorok Asigidamak Hagi Awatpa, Mayok Nadanaba Manipur Gi Tampaki District Mangada Ladiba, Mokam Nifu Mangada, Yuria Har Singh, Panghanabagi Tabak Nasidagi Hori Haina, the Senior Lotion the Director Peter Shalam Haikre. Tha Sigitara Nipan the Ayim Nong Yaidagi, Horedina, Manipur Gi Nagata Bamapam Singh the Jing the Saruk Singda, Matam Kaktaba Road. Blockade Amasung General Strike Ki Kongjang Changsing Lagani Haina Foothills Naga Coordination Committee na Kanakle. BJP MLA Singna Lengak Semba Ngamloidaba Oiragadi Anoba Mikhal Pangthokna Miyam gi Lengak Semlasi Haina Lok Sabha gi MP Bimol Akoijamna Phongdorakre. Amade Manipur gi oina punna miyoi taramanga nauna COVID test tawkibada positive case amata thengakidrei haujek fawbada miyoi 403 naba faduna discharge tawkraba matung active case ki masing 18 da hatarakre. Kurumjari ISCOM News Meng Tabidi Punamapu Kheldari Bamna Taramno Chari Hujik Pau Sandok Pizari Manipur gi anauba Chief Secretary Punit Kumar Goyal na Oiragani Hari ing Lisingamagatchumapan Marfudara Mathoi Batch ki Arunachal Pradesh Goa Mizoram Union Territories AGMUT Kaderni Mahak Manipur da Chatliba Tha Sigi Tara Taruktagi ing Lisingani Kuntaru ki August ki Tang Kuntra Mathoi Fauba Thabak Pugani Delhi da ing Lisingamagatchumapan Homfutaru ki August Ahumda Pokiba Chahi Yankai Taruk Suraba IAS officer ase Masagi Chahi Kunmari Subada ing Lisingamagatchumapan Marfutara Mathoigi September gi Tang Tara Mangadagi Thabak Tauba Haurakibani Loinana Hanagi Chief Secretary Eramba Prasan Kumar Singna Secretary National Commission for Scheduled Tribe ki Oina Chatkragani Haina ngasi Ministry of Home Affairs na Thokiba Anoba Order Amana Kangalake Panbayai ing Lisingamagatchumapan Marfutara Humdoi Batch ke Manipur Kader Oriba Prasan Kumar Singh ase Chahi asige January thada Manipuri ge Chief Secretary oina thabak puba haurakibani. Lamdam asige Lomi Singda Handak Lorok asigidamak Hargi Awatpa Mayok Nadanaba Manipur gi Tampaki District Mangada Leiba Mafam Nimfu Mangada Yuria Har Singh Fanganbagi Thabak ngasidagi Hore Haina Manipur Leibaki Lau Singu Loishangi Director Peter Shalam na Haikre. Hiramasigi Matangda Lau Singu Loishang na Ngarang Har Yentokadoriba Mafam Singaduge Maming Sing Lautokre. Director Peter Shalam gi Wafamasi Ngasi Bishnupur District ki Oina Kumbi Esige Wangu Awang Selungkong Community Hall da Loishang Asin Sinduna Pangtokiba Yuria Har Singh Loinana Fodi Singh Yentokpagi Tauram Amada Fongtokibani Ngasigi Tauram Aduda Lenga ki Lau Singu Loishangi Principal Secretary Arun Kumar Sinhana Atoiba Mitunglen Kumbi Esige MLA AS Prem Chandra Director Horticulture Peter Shalam Atay Mari Leinaba Loisang Singhi Official Kyasu Saru Yaki Tauram Aduda Makhatana Director Peter Shalam na Haikibada Ngasi Mafam Masada Yentokliba Polam Singh Asi Handak Ising na Tungkraba Mafam Singh Chaurak na Hector Tarama Thoida Cover Taubagi Pandamda Yentokpani Amaromda Lau Singu Loishang na Mamangdagi Chathaduna Lakiba Yuria Har Yentokpagi Campaign Adugi Makha Chatharakpa Oina Tampaki District Mangada Leiba Department Asina Identify Tauraba Mafam Nifu Mangada Ngasidagi Amuk Chathaba Haure Haike Ngasi Ahoba Numit Asida Imphal East Yuvaras Pali Khongman Okram Chuthek Bishnupur District ki Oina Kumbi amadi Wangu Loina Imphal West ki Khongam Pata Har Yentokpagi Thabak Chathaba Haure Haike Aduda akhoi gi chinau khangna chanaba leagadi paw pipiko
ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯌꯦꯡꯊꯣꯛꯏꯁꯤꯗ ꯃꯐꯝꯁꯨ ꯂꯥꯞꯄꯅꯤꯅ ꯑꯃꯨꯛ ꯍꯟꯖꯟ ꯍꯟꯖꯟ ꯂꯥꯛꯄꯁꯨ ꯑꯩꯈꯣꯏꯗꯁꯨ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯕꯅꯤ나 ꯉꯁꯤ ꯗꯤꯄꯥꯔꯠꯃꯦꯟ ꯌꯦꯡꯊꯣꯛꯏꯁꯤꯗ ꯑꯩꯈꯣꯏ ꯃꯄꯨꯡ ꯐꯥꯅ ꯌꯥꯎꯕꯤꯔꯒ ꯄꯨꯟꯅ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯑꯩ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯁꯥꯏꯠꯇꯒꯤ ꯑꯄꯤꯜ ꯇꯧꯖꯒꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯂꯧꯎꯕ ꯃꯌꯥꯝꯅ ꯐꯥꯔꯃꯔ ꯃꯌꯥꯝꯅ ꯑꯁꯤꯒꯨꯝꯕ ꯐ꯭ꯂꯠ ꯊꯣꯛꯄ ꯑꯗꯒꯤ ꯑꯋꯥꯕ ꯇꯥꯕꯗ ꯅꯤꯡꯍꯟꯅꯕꯤꯒꯅꯨ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯂꯩꯖꯔꯤ ꯑꯗꯨꯒ ꯗꯔꯀꯥꯔ ꯂꯩꯕ ꯃꯇꯦꯡ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟ ꯁꯥꯏꯠꯇꯒꯤ ꯐꯧꯗꯤꯅ ꯆꯤꯡꯕ ꯍꯥꯔꯅ ꯆꯤꯡꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯇꯣꯞꯄ ꯗꯔꯀꯥꯔ ꯂꯩꯕ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟ ꯁꯥꯏꯠꯇꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯔꯛꯀꯅꯤ ꯍꯥꯏꯔꯒ ꯃꯇꯥꯡꯁꯤꯗ ꯊꯤꯟꯖꯔꯤ Sajiwa manakta hangba relief camp te leiriba dolai thabidagi internally displaced person chaurakna masing chamarom ngasi masa masagi yumda changnana bahonakre makoina pukhau terapur yorakpada thokhaningtaba thodok thoktanaba changbada thingba thamki mafam aduda CRPF mahila company ama yauna security ge akhenba forces aduna akanba jackson thorang lokatkre Makhatana district administration amadi senior police sing amadi local gi luchingba singna wari saduna tangtaba ama purakna bahonari haujiki oina mafam adu ingna leiri amadi pamdaba thodok thoktanaba senior officer singna mikupna home singna yengsili haina Manipur police na ex ta thagalakpa post amada khangalakli Thasigi Taranipan gi ahing nong yaidagi hauraduna Manipur gi naga taba mafam singi chingi saruk singda matam kaktuna road blockade amasung general strike ki khongjang changsilagani haina Foothills Naga Coordination Committee FNCC gi secretary B Robin Kabuina thadorakpa cherol amada phongdorakli khongjang ase Naga Singi Ahalaman Haktaktagi Leraklaba Mafam Sing Asida illegal immigrant Sing Leptana Changsilakpa Masung Kuki refugee Singi Mayokta Yaning Daba Fungdoktuna Changsingadaba Khongjang ni Hari Cherol Sina Makhatana Fungdorakpada Khongjang Ase Changsingadabagi Hakchinba Maram Singde Naga Singi Ahalaman Singi Haktaktagi Leraklaba Lamda Leiba Lambi Sing Amukhana maming onthorakpage thawongda kuki refugee singna nagage intervillage road pu German road natraga tiger road haina thonjilakle thawong ase puari gi oina natraga nat ki oina yenglabasu yafam thoktaba thawong ni haiduna semjin sajinba maming asina Naga singi tradition amasung puari da natraga lamgi official oiba record ka mari leinade Nagagi lamgi semjin sajinba maming thonjilakpa ase kaihaurakpa thawongni amasung territorial aggression ni logani haide amaromda nagagi mahausadagi leraklaba lamsingda changnaina khopchilakpa thawong asesu territorial integrity amasung nata hakthengnana kaihaurakpani haina logani aduga mari leinana authorities singna naga taba miyamgi mafam singa naknana leiriba kuki Militant Singi suspension of operation Sugi Camp Sing Kudakta Sidokadabani Camp Sing Asina Ing Tappa Masung Mahausagi Pibamda Kahalakpada Natana Miyamna Tangdu Laitadaba Amasung Akiba Fauri Haidi Maramasina Naga Miyamgi Hak Amasung Lam Kanjanabagidamakta Jangsin Gadariba Khongjang Naga Miyamna Thogatuna Sogat Piyu Haidi Imphal West District ki Manung Chanba Mafam Singda Ladiba Maru Oina Lambi gi Nagyata Amadi Khong Lambi Haibadi Footpath Singi Mathakta Lona Yadaba Mongda Pot Paishinba Dukan Sing Sajanba Yum Sanaba Mapot Matray Sing Paisinduna Thamliba Singi Mathakta Deputy Commissioner Imphal West ki Yathang Matung Inna Takhaiba Thudekpage Thabak Paikhatpa Haukibagi Makha Chotharakpa Oina ngase Moirangkhomdagina Singjamai Faubagi areada Lona Yadama Mongda Dukan Sajiliba Leibak Paisinba Pot Paisinbana Tringba Tauriba Singi Mathakta Thudekpa Thugaibagi Thabak Chothaki Panbayai Madude Imphal West ki Deputy Commissioner na Thokiba Order Amagi Matung Inna Manipur Public Premise Evictions of Unauthorized Occupant Act 1978 ki Section 3 ki Makada Hairiba Niyam Kaiba Thabak Tauriba Mari Leinaba Miyoi Singna Thasigi Tarama Thoigi Nungtil Pung Ahum Fawagi Manungda Logthok Kinaba Yathang Piba Laikrabani
Yathang asigi matung inna National Highway, State Highway, Inter-District Road, Inter-Village Road, footpath singda makhal amatagi, yum hendokna sadorakpa leingoi nung sing paishin bashing logthokadabani, haiduna miyamda mangdongna kanganduna lakibani. Ngasi hariba Yathang asigi manung channa singzamaigi lineda, masing yamlaba security personnel sing yauna potray, Kothok naba JCP art mover sing sizinaduna lambi takthok pagi thabak chathaki. Manipur Police na haukiba July tara mangada Thoubal District ki manung chanba Lilong Police Station na konba Lilong Tamyai 4 Road tagi gari huranba ama fare. Faraba miyoi adude Thoubal District ki Lilong Mayai Laikai dagi Pundray Mayum Regan Chahi Kun Marini Mangondagi Angoba Machugi registration number yaudaba Honda Activa ama fagat kre. Manipur Police na chathakiba atopa thiba humbagi thabakta Haukiba July gitang taramari dasu Thoubal District ki Lilong Police Station na konba Lilong alia lamkai dagi huran kiba Bajaj Pulsar ama amadi Honda Activa ahum amagasu fangbangam ki. Nakalamaromda haukiba July tara mangada security force sing na chathakiba thiba humbagi thabakta Bishnupur District ki Kumbi Police Station ki manung chanba Laingobi maning laikai dagi Thongam Inauba Maitai alias La Kauba RPF PLA gi active cadre ama masagi mayum dagi fare Mahak Myanmar da laiba camp amada numit kuntragi oiba basic military training fanglaba myuni mangondagi Airtel sim ama yauba ketchauda keypad mobile ama fagat ki. Majority Laina BJP MLA Singna Punsinduna Lengak Sembagi Mahuta Makata na Preston Rule Sangtharak Labadi Madugi Mayok Lepkani Lengak Semba Ngamloidaba Lairabadi Nauna Mikal Pangtoktuna Miyamgi Leiba Miyamgi Oiba Lengak Semsi Haina Lok Sabagi MP Bimol Akoijamna Fongdokre Wafam Masingasi Kay Samtong de Leiba MP gi Yumda Pangtokiba Paugi Mifam Amada Tha Sigi Kunma Thoidagi Famba Haugadariba Parliament ke Nongju Mifamda MP na Manipuri Matangda Pukhatkadaba Wafam Sing Miyamda Lauthokpagi Matangda Paumi Sing da Fongdokibani Mahak na Makata Aduna Handak Lakliba Tangkun Mathoidagi Famba Haugadariba Parliament Mifam Masida Pukhatnaba Wafam Mari Thazinaba Sem Saba Loire Kudong Chaba Fanglabadi Wafam Mari Mak Miyamgi Damakta Pukhatkani Ahanba wahang oina chahi asigi December thar fawbagi manungda IDP Sing mayumda hanjin hangani haiba Manipurgi Governor amadi Chief Secretary gi wafam adu kadai fawba thabakta onthok kadauribano ani suba wahangda IDP Sing na hingliba awaba punsi mahing asigi achumba wayel pinabagi matang ahum suba buffer zone thamjinduna chathok chasin Yahandabagi Maram Amadi Aroibada Manipur Lengaki Asoiba Singi Matangda Parliament Mifamda Pukhatkani Haiki. Justice for IDPs yum da hanjan batu khakta nati aduna ultimate aim ni khoidagi maru oibada madu oigadabna dubu adu laitrinagi marakta sumoina ngasi hinibesida new amoina izat laina suffer the sin by bisa. This is also the responsibility of the government. Anuga akoi as a fellow citizen, akoi su moral responsibility nevams. Ana makoi justice I believe hujik leipsida injustice am laina ko all of the me makai mangudana no zikbai jisu sanga do na yokpugi type ta lelaga awat pa mayam si yengjanda na tum pangnai de leibai pim to wasi Masih clarity am wat pemathing. COVID-19 status update report amagi matung inna ngarang nungtil pung ani dagi ngasi nungtil pung ani fawbada Manipur gi oina punna miyoi taramanga COVID test tawkibada miyoi amata positive oiba thengnakidre ngarang gi report amagi matung inna state asigi COVID positive case kya punba masing chahumga kuntaruk sukre masigi manungda miyoi chahumga taret naba faduna discharge tawkibaga lunana
एक्टिव केस की मसिंग 18 हंथरख्रे मणिपुर की ओइना हौजिक फाउबदा पुन्ना मियोय 1,200 टेस्ट तौख्रे हौजिक कोविड-19 पॉजिटिव ओइबदगे मियोय 19 होम आइसोलेशन दा लेरी Reserve Forest, Protected Forest amade Unclassed Forest की area सिंगदगे चिंगलेबाग कोर्ट पामदे होंदोक्तुना पुबा यादे हाइबा मणिपुर हाई कोर्ट के ऑर्डर अमना अथिंग बलेरबसो थौबाल फॉरेस्ट डिवीजन की मखाद लेरिबा थौबाल फॉरेस्ट रेंज अमदे कक्चिंग फॉरेस्ट रेंज की मनुंग चन लेबा चिंग खरदे फोंगना मनिंग तमना चिंगलेबाग कोर्ट पदा डिपार्टमेंट ना कुमहै येंगदुना लेबा मरमना मतम खरगी मतुंगदे चिंगमाई खरदे तुमख्रगनी हाइना Wildlife and Biodiversity Conservation Committee WBCC Manipurna Fungdorakle Lamdam Masida Kukan Pangan Basingna Chingmai Kaya Kotuna Tumkiba Yaukre Umang Wamang Kaya Koktoktuna Tumkiba Yaukre Forest Range ke staff sing khangna una Guaro Reserve Forest ke Manung Chanba Chingmai dage Upambi Kaya Paktak Nana Yantat Kiba Miyam na hena khangnaraba ngaktan edumakpo ngasidi mafam aduda u chara ama fawba thajinba hotnabagi mami tadri matam aduda mari leinaba loisangna thamoi sengna thinghaudaba maramna ngasidi nongju nungsa ayeng asagi khalda chauna akaiba laklibane haibasi Wildlife and Biodiversity Conservation Committee WBCC Manipur na fawi ngasi makshu Thobal Forest Range ke manung chaliba tenta amade fundrai na chingba mafam singda excavator season aduna maningtamna chingleba kotuna hondokpada forest department na kumhai oina yenglabra haibase wahang ama oire kakching forest range ke manung chaliba kairak amade kakching ge area kharadaso maningtamna chingleba kotpagi thabak chathari WBCC Manipurna environment po kanjanaba honajuduna lakpagi saruk ama oina chingleba kotliba mafam singa seda koina chatuna yengselubada akiba mata yaudana maningtamna chingleba kotlamba sing thengnarakhe chingleba kotliba myoi singa forest department ke staff kharaga pau faunaba made chingleba kotliba mafam singda forest ke staff singna yengsinba laklagasu loinana karimata haidana hankibage khudam changdam sing WBCC da loina leiri Hana tumkibana tumkrabasu aikhoigi tungda lakadawriba mirol singi yenglaga lemhoriba chingmai khara asida aikhoi punna kanmin hause mari lainaba forest department naso sakmai yengbiganu pukchel sengna chingmai sing kannaba honabiyo aikhoi sumateng pangjage mahausagi khalbu ngaktuna thambada aikhoi khudingmaki thodang leiribani maningtamna chingleba kotuna mahausagi khalbu thugairiba mafam sing asida Makata na mari lainaba forest range ke staff singnasu miyam gi khalaga thabak tawbirakta bataragade chingleba kot ibasinga kana ga pau faunai kari hainai amade karamba matamda leba kotli karamba matamda forest ke staff singna yengsinba lakpagi haibana chingba khudingmak WBCC Manipurna maming mathaga konana fongdoktuna miyam ga loinana thingminnabagi tanja laurakpasu yai hairi Maitai Tribe Union gi research amade documentation cell na puthokpa a memorandum for inclusion restorations of Maitai community in the list of the scheduled tribe of Manipur hariba lairik asi lakliba July gi tang 18 2015 gi nungtil pung ani taba matamda DIPR gi auditorium hall da fongduna miyamda khusinaragani haina MMTU gi cherol amana fongdorakle Larikasi MMTU R&D Cell gi Chairman Hanagi MU gina Acting Vice Chancellor Oiramba Professor K Yugindro Singh gi lamjing makhada puthokpani Larik asida Maitai na Indian Constitution gi Scheduled Tribe list da yauduna Scheduled Tribe oina leifam thoi haibasi leiriba historical document na chapchana praman tawduna utli Lairik asida yauriba document amasung warul sing asi ariba matamgi darbar gi warif British matamgi ariba document tongan ba mapalamgi archive tagi khongbalakpa document singni Lairik asida Manipurda mit of miancha singna logi wangmada
Kamdona Trangsilakibage Haibage Historical Gi Oiba Tanka Kayasu Mayek Sengna Palle Lairik Asina Manipurda Kundariba Yellow Furup Singi Marakta Nungsi Chanana Leminabagi Panda Furup Singi Masa Masagi Nat Lining Ngak Thamba Manaba Kunai Amagi Socio-Economy Amade Political Gi Oiba Wakalon Sing Fongdokli Asigum Laba Lairik Fongbage Thoram Masida Manipurda Lairiba Miyam Maru Oina Leibak Kunaigi Thaudang Loriba CSO Singna Saruk Yabiu Hainasu MMTU Gi Cherolasina Appeal Taurakte Analayengi Lamda Chawna Mai Pakpa Oina Nagaram da Leiba Little Clinic ta Tha Taruk Ki Angang Naupuribi Miron B Amadagi Brain Tumor Mai Pak na Lokthok Pangamkre Operation asagi matangda Little Clinic ke Neurosurgeon Dr. T.H. Chandrakumar na Fongdorakpada Masagi Chahi Kuntramathoi Surabi Khangabok Part 3 Makhal Leikaidagi Saikhum KB Kaubinupi Asi Makok Ngauba Mid Sengna Udaba Madi Lepada Masa Haibana Chingba Taurakpadagi Hospital Asida Pukhalakibani Layong asigi Matangda Ningthina Tizilaba Matungda Koki Sarukta Singli Singna Kupchilaga Tumor Leire Haiba Kangbangam Ki Angang Naupuribi Oibana Puknung Dalairiba Angang Aduda Kudong Thidanaba Masa Ufalaga Taugadaba Operation Adu Masa Chafalaga Pungtaret Lom Changna Operation Chathaduna Tumor Adu Mai Pakna Lauthok Pangam Ki Hairi Nakalamaromda Dr. Chandrakumar na Chaksinna Layeng Bibada Anaba Faduna Anaba Adu Masa Mawu Fana Leiba Ngamle Haina KB ge Apokpa Kundrakpam Rans Mohona Thagatpa Fungdoki Temporary pipe ama hapaga ising dong ngaktangi matam kharagi dang decompress tawraga lothoga adui matungda tumor changakanda singli meyam ni yomson laga leirame tumor se tumor keno yamna yamna supply phangba yamna vascular oiba tumor haitare ko adumo oirame adu tumor do lothok ngame lothok aga ngasagi pipe happy badasu temporary oibnina aduna adu temporary oiragasu numit kharadi change magi da satokpada adu yaurige ma hospital lei operation loibaga dom fajana ma improvement masana mit ubo ko nungai re ko ledi hai adu ga pipe to ekoina post op the 13 barangani adu the round issue the pipe to satokba ngame adu ga finally dum haidi laiba fadana loin mo fanali jakra Kanchibo Jergasu Masa Bera Jergasu, Koi Ma discharge Tomatum da Magi, Leramba Manga Leramba, Tenarba Magi Semesa, Mid Udabagi, Ani Tupagi, Cook Chipagi, Awaba Mayam, the Loina Makuhan Biduna, Hanagi Matogumna, Mahana Leramba Pipa Mondona, Sab Manana, Koi Anaba Yaudaba, Anaba later Amadona, we put Horuk Pirakton Maku discharge to Vikiba, Sigidama, little Libiba Sister of Simbo, Koi Saitaki Habitare, Aisa Kebi Amadi, Hungangadugi, Hangabok Saiki, my Kedigi, Assumptic Maizaba, Koi Penjaba to Pondoksari. JP Women College Infalda Nauna Ming Chanduna BA BSc Honors First Semester da Tamlaklaba Mahiri Singhi Student Induction Program ngasi pangthokri College asigi Central Hall da pangthokiba thoramadada JP Women College ke Principal Professor L Rajan Singh na Chief Case College Student Union ge Vice President Dr. Konthaujam Indra Kumar na Guest of Honor Department of Physics ke Head Dr. Maishnam Vidyasagar na Special Guest amade Teachers Forum JP Women College ke President Loinana Department of Botany ke Head Oina Thaupuribi Dr. Akoizam Nirmala Devi na President Oina Saruk Yakhe Thauramada Nauna Tamlakliba Mahiroi Singh Teaching amade non-teaching staff singa sakhang maikhang nabagi Loinana College asida Hangdokliba Department taramanga ge Subject Information Singh su samlapna khangankhe Thauramge Sarukama Oina, College Asigi, IQACG, Coordinator, Dr. Muhammad Baharuddin Sahana, Nauna Chamlakiba, Mahiroi Singda, College Asigi Ladiba, System Singi Matangda, Marik Chumba Wafam Thamki. College Asigi Mathematics Department ki HOD, Dr. A. Samarendrana, Mahiroi Singidamakta Scholarship ki tungan ba Scheme Sing Amade, Academic Performance ki Matangda, Ningtina Khangankhe. Thauranga Mari Lenina Wangang Loi Singna, Mahiroi Singda College Sang Naina Kaduna Tungda Mai Pakpa Mi Amamam Oinaba, Honadaba Apil Tauke.
था असिगी तांग तरादा जुरीवाम डिस्ट्रिक्ट के डिप्यूटी कमिश्नर के खुथांगदा मणिपुर की गवर्नर दा मेमोरेंडम पिसिनख्रबा मतुंग जुरीवाम डिस्ट्रिक्ट असिदा डाइट के सेंटर अमा थंबिनबा नुमित मंगानिगी मनुंगदा थबकता ओंथोकपिरकनबा हाइजखिबा अदु थबक ओइना तौबिरक्तबदगी ngasi MSF तेसाम KSA सुक अमदी एम्स याउना माहिरोई लुफ तरुकना जुरी कॉलेज के गेटता स्लोगन कैंपेन अमा चथख्रे सरुक याखिबा माहिरोई सिंगना जुरीवाम डिस्ट्रिक्टा मपुंग फाबा डाइट के सेंटर अमा लेहन बियो अमदे ओजा लेतना माहिरोई माहितंबा ओइथोकलोय हाइबना चिंबा खोलाव क्या सुलावखि मसिगी मतंगदा सरुक याखिबा KSA जुरीवाम के प्रेसिडेंट के सोमोजित सिंगना पौमी सिंगदा फोंदोरखिबदा करिगुम्बा माहिरोई लुफ तरुकना पॉइंट मरी याउबा मेमोरेंडम अदो नुमित मंगानिगी मनुंगदा थबकता ओंथोपिरक्तबा अमदे डाइट सेंटर अमा थंबिदुना चटलिबा सेशन असिदगी हौदोकपिदुबा तारगदे अकनबा खोंजंग कया चथनबा माहिरोई सिंगना सेम सादुना लेरे हाइनसो पौमी सिंगदा फोंदोखे Manipur State Rural Livelihood Mission MSRLM Imphal West ki mijeng makhada ibudau pakhangba VLF ibudau khunjawba VLF salaingamba VLF amade lining tho VLF na punna sinduna nongmagi oiba district convergent mela ama malom gram panchayat ke manung chanba malom ibudau pakhangba community hall da pangthokre State asigi lairiba tongan ba department kunma thoina magi oiba stall sing hangduna miyam da kanaba kaya pigadoriba mela aduda gram panchayat asina konba mafam singda lairiba village level federation BLF singi oiba stall sing so hangduna magi oiba potok sing miyam da fangankhi thauramada mari leinana Imphal West district ke adaksha oiribi Laishram Bovina haikibada India के Prime Minister na लेबाक असिबु चौखटपा लेबाक अमा ओइरकनबा पाइखलकपा खोंगथांगे मनोंगचना लेबाक असिगे खुंगंग सिंगबु चौखटपा खुंगंग अमा ओइरकनबा पाइखलकपा खोंगथांग अमनी मसिना खुंगंगे नुपी सिंगबु लेंगाकी ओइबा खुदोंग चाबा सिंग अमदे कानबा कयाबु मपुंग फाना फंगहनबा होनदुना लाखले मसिदा नतना ngasiगे असिगुमलबा मेला असिना मफम मसिगे मियामदा मखोइगी हाना लेरंबा खुदोंग चादबा सिंगबु तानदुना मखोइगी अवादपा सिंगबुसु यंगसिनगनी हाइबा वाफम सिंग फोंदोखे थौरमदुदा मालोम तुलिहल मुरी मखोंग हाइरिबा मफम असदगी अकोइबदा उ चरा चामसु थाखी ngasi Manipur gi None district headquarter da jum cultivation singna mayong nariba awaba made kanaba remedies ki matang da district level training program ama multipurpose hall longmai part 3 da Barak Valley Development Board Manipur amade district officer horticulture and sericulture None anina amade Tamenglonga kusam naduna pangtokre training program asi BRVD Manipur gi project officer M Antonina Thauram Haudoki Eduga horticulture amade sericulture government of Manipur gi commissioner Thaithuilung Panmai amade None district ki ADM Steve Kapidangna maru oiba mitunglen singon saruk yakhi training asiga mari leinana KVK Hangbung gi SMS Dr David Kamaina maru marangda Sokhanba tin amadi leina tina sing fonanaba pambai singi matang da takpikhe loinana ISTO Dr Roshan Dangmaina jumgi matang da lengak na paikhatpa scheme singi matang da su miyam da khangankhe amarom da ISTO Gaitrin Pilyu Maring Maina commercial horticulture farming gi maramda aduga local resource person Joy Kamaina Builangbird FPC gi makhada lomi singna registration tawrabadi kanaba kaya fangani haibagi matang da khangankhe ngasigi thawramadu lomi chani romna saru yakhe Kaisamthong Laisom Leirak Machinda Leiba United People's Front UPF Manipur na sinduna fisheries ki matangda nongmagi oiba awareness program ama pangtokre Thauramadu United People's Front UPF Manipur gi President Nongthombam Rupachandra na hai ngasi UPF na aikoi gi sanmitlon
Forget Hanabagi Pandamda, Fisheries Department, Imphal East ka Kusamnaraga awareness asi Pangtok Jabani. Tauramasida Imphal East ke Fisheries Inspector B. Haruk Khan na Biofolk PMMHY scheme KCC launch amadi constructions of new pond rearing haiba scheme singi matangda wafam kaya fongdoki. Imphal East ke Fisheries Demonstrator KAs Aulia Hoshanna NFGP registration farmer register gas insurance haiba scheme singi asidashu member sing the wafam kya thamki. Ministry of Culture, Government of India ge North Central Zone Cultural Center NCZCC ge Midyang Makhada Manipur Dramatic Union Sinduna Numit Mangani Chupna Tha Sigitang Kun Fauba Chathagadaba Mapan Suba All Manipur Folk Drama Festival 2025 Hogdokpagi Thauram Pangtokre Yai School Police Land Dalaiba MDU ge auditorium da Pangtokiba Thauramada Arts and Culture ge Rechair Commissioner Mongjam Joy Singh MDU ge President Soraisham Kesoram Amadi Theatre Activist Soibamcha Indra Kumar Singh na Mathang Sina Chief Case President Amadi Guest of Honor Oina Saruk Yaki Thauramga Mari Lainana Chief Case Oina Saruk Yakiba Mongjam Joy na Haikibada Lamdam Masigi Arts and Culture na Malemda Manipur bu Saktak li Haibada Haiman Bathok Loi Ngalingai matamdagi ahal laman singna thambiramba fida sing hogalagliba mirol singna amukta sin khomjinduna thambagi tangai fadaba leiri folk asida manipur gi regional gi oiba top pa saklon kaya yauri masibu amuk nauna lagliba mirolda khanghanbada folk drama festival asina chawna mateng oiragani haike ngasi hawdokpagi saruk ama oina soraisam kesuramna lamjing lamtakpa Judging Devin na Mateng Pangba MDU ge artist sing na sanaba kamba thoibi play utki. Festival asida numit khudinge nungtil pung ahum taba matamda lila amamam utkani. ULFAI Lieutenant General Nayan Ahom Amadi Brigadier Ganesh Ahom Laikidabada Pripak na awaba fongdorakli Haukiba Chaitra Tara Humdoi Nomaizing Numitke Ayuk Angan ba Pung Anidagi Mari Faubagi Manungda Indian Security Force na Wesi Lamdamge Ningtam Yawolup Singge Apunbagi Pangal Sagatuna Loilam Sandokpa Indiagi Matakta Ningtam Yawol Chatmin Nariba United Base area da Punna Leminaba United Liberation Front of Assam Independent ke Myanmar Manung Dalaiba Nagaland ge Langwa Dagina Arunachal Pradesh ke Pangsu Pass Faubagi Ngamkai Paring Marakta Laiba Camp Marida Israel Amade Friends na Saba drone Jamaga Yankai Rom Kapsenduna Amade Fighter jet fauba sizinaduna Chathakiba attackta Luf Asigi Lower Council ge Chairman Lieutenant General Nayan Ahom Amade Brigadier Ganesh Ahom Thawaina Ponta Pikaba Loinana Luf Asigi Kader Khara Asok Apan Nanghan Kibada People's Revolutionary Party of Kanglaipak Pripak Amade Masigi Lanmi Sangluf Red Army RA na Thamoy Sok na Nungaitaba Fongdok Chabagalona na Thaudok Adubu Akan Mamongda Yaning Daba Fongdok Chari Amade Thaudok Aduna ULFAI da Thengna Horiba Awaba Kudung Chadaba Kuding Makta Pripak na Saruk Yajari Imperialist India ge Asigum Laba Mathong Huktaba Thaudok Asina Wishi Lamdamge Micham Miyambo Yeknabani Hai na Lawi Haibase Mayek Seng na Takchore Luinana Lamdam Sigi Miyambo Karamba Midyeng Yeng Libagi Haiba Sisu Mayek Seng na Kangle Tawong Asina Kaidong Nungda Wishi Lamdamgi Micham Miyambo Namtabangam Loi Haibase India Lengakta Kangan Bamatam Oire Ipa Ipu na Tamlamba Lam Puari Amade Isagi Saktam Ngak Nabahonabada
चोक्थब लेतना कंगलै मियाम हुपना होना मिनरसी इंडियन ऑक्युपेशनल फोर्स सिंगी मायोक्ता इमा लेबाक की दमकता निंगतम इहो चथबा हाइबसी कंगलै मियामगे इथौ अमनी हाइबसी अखोई पुन्ना खंगमिनबा मतम ओइरे लोइनना इंडियाना लौसिंदुना थमनबा होनरकलिबा असे अकीबा लेतना अमदी हनबा लेतना थेंगनमिनसी हाइना प्रीपाक की पब्लिसिटी ऑफिसर मंगाल खुमन्ना खुजेक पीदुना चेरोल अमदा खंगलकली ngasi ayuk pung 12 taba matamda maitai irol yek lona silon apun baluf Assam milalgi lamjing makhada milal hozai panana sinduna chathagadauriba maitai mayek diploma course tambage center ama hozai Nandapurda milal Assam gi president Seram Herajitna ribbon kaktuna haudokre matungda hozai lankagi Nongchuf Lanka Khunda Maitai Mayek Tambi Takpi Bagi Thoram Haudoke Thoram Aduda Thokchom Dilif Seram Herajit President Milal Assam Sinam Thonglen Secretary Milal Hojai Nongthongbam Ajitna Daish Tafamki Thoram Gamari Lenana Aikoi Punna Imalona Masung Aikoi Iyek Chaukat Naba Hotna Minasi Haiki Thoram Aduda Rina Singhana Takpi Tambiki Ngasigi Thoramadda Mairembam Babu Seram Ongbi Ranjita na Chingba Singsu Sarukyaki Kunithoy Suba Battalion BSF Meghalayana West Karo Hills District ki International Border dagi Bangladeshi Kuntaruk amade India macha mari fagat kre State Highway number Taranithoy da Pura Khasriya Romdagi Laglaga Varanga Paratamna Chatkigadaba Gari Ahum BSF ki Kangbuna Kulaituna Gari Singadubu Hill Road Machok Parada Kamki Wahang Pahung Chatharaba Matungda Gari Ahumda Tonglakiba Miyoi Singadugi Manungda India Macha Marina Bangladesh Macha Kuntarukpu Sel Lauraga India da Thazanaba Purak Pani Hairi Vigilant ke BSF personnel Singh Aduna Miyoi Singadu Fagat Kre Chathakiba Mai Paklaba Operation Aduna BSF Meghalayana Injo Bangladesh Ngamkhaida Chathaba Crime Amadi Lona Yadaba Mongda Changlakpa Miyoi Singbu Fanaba India gi Security Ngak Senbagi Thabakta Kathokpa Amaga Loinana Honariba Asigi Laraba Kudam ni hairi Crore Kunipan Changna Saba Quality Lairaba Sports Training Amadi Rehabilitation Center Ama Assam gi Chief Minister Himanta Biswa Sarmana Haunabi Matung Inna Ngarang Assam gi Kogras Harda Sangakre Nauna Hangdokliba Center Sina Assam gi Athlete Singda Afaba Training Amadi Anauba Kudong Chaba Kaya Fangalagani Haina Chief Minister Himanta Biswa Sarmana Haike Makha Tarakpada Center Sina Guwahati Amadi Gujarat ki Mathangda Kogras Harda Anisuba Kwaidagi Chauba Center ni Haina Fongdoke Rehab Center Asina Kogras Harda Ladiba Athlete Singbo Mateng Pangduna Makhwagi Hakchang Fit Oina Thamba Ngamhalagani Loinana Asok Apan Nangbada Layeng Chathaba Amade Anabagi Chang Hantahanba Ngamlagani Haike Center Asi Olympiad Avinav Bendraga Tanaraba Matungda Sabani Haina Mahakna Makata Ke Sangabagi Thoramadu Olympic gold medalist Avinav Bindra, Assam gi Minister Nandita Garlocha, Urkau Gwara Brahma, BTR Chief Pramod Boro Amadi Atay Miyoi Kyan Saruyaki. Hojik Sanabigi Pau Amuglominasi. Department of Youth Affairs and Sports na sinduna chotliba tha asigi taranithoi dagi hoduna sanabung ahumda chatharakliba humfumari suba state level Subuto Cup football tournament ngasi Lanajing football turf grounda sanakiba under 17 girls ki final match haying Imphal West amadi nonena sanaragani ngasi sanakiba ahanba semi final match ta Imphal East na Bishnupurbu goal
Tara Anida Maitiba Piduna final Chankre, Anisuba semi-final match da Nonena, Imphal West Pool penalty sort out goal, Ahum Anida Maitiba Piduna final Changbangam K, Amaromda Lilong Chajing, Kangjay Bungda Sanakiba under 15 boys K, Sanakiba semi-final match da Chandilna Tengopalbu, goal, Amasinoda Maitiba Piduna final Chankre, Atopa semi-final match da Thobalna Imphal East Pool goal, Ahum Anida Maitiba Piduna final Chankre, Hayang final match Sanaragani. Thasigi tang tara manga dagi hona Chinese Taipei da pangthokliba Taipei Junior Asian Cup 2025 da India gi mahut senduna judo masana Manipur gi coach KS Kunamanina luchingduna Manipur gi sanaroi nupi ani yauna puna sanaroi ahumna host oiriba Chinese Taipei gi sanaroi singbu maitiba piramlaga goal ani amade silver medal ama lawba ngamkre. Gold medal lawba ngamkraba sanaroi sing adude Khaidem Taibangan bi chanu amade Laisang Tem Nungsithoi chanu ne amade Ningthauzam Settle na silver medal lawba ngamke. All India Football Federation na sinduna chaliba tha asigi kundagi hauduna Punjab na yumbu oiduna Amritsar da chathagadoriba Junior Boys National Championship Dr. BC Roy Trophy Tier 1 da saruk yanaba Manipur gi team ngasi Imphal thadokre team asida sanaroi kunna saruk yari team asigi manager Mohammad Jan Khan head coach Donald assistant coach Javed Akhtar loinana physio Sovika Sharmana oide team Masibo All Manipur Football Association ge official singna Manipur ge team Asibo Yaifa Paujal Piduna Imphal International Airport gi lamthaki. District Kang Association Jurivam na sinduna Divong Kunau ge Community Hall ge Kangsangda Kangkhut Tarataruk na saruk yadu na sanariba ahanba Mixed District Kang Tournament 2025 king asi sanakiba ahanba pre-quarter final round match da YAOLA ge Ichil Club Ebu Panjil taramanga taranithoi da maiti pikre. Ngasigi match asi and Kiran Singh amade Ais Inau Pishak Singh na referee amade scorer oike. Hayengi ahanba pre-quarter final round match nungtil pung amataba matamda MNCA ga Kasar Kangkhut B ga sanagani. Ngasigi sanakiba match da YAOL A na toss ngamduna Kang Maikai Khanki aduga Ichil Club A na Kang Kapa Hoduna Kang sanaba hoke. Kangkhut anima Kang Fazana sanaki ahanba half mamangda Ichil Club A na YAOL A bu Panjal Taret mangada mangjil thaduna chatke ani suba half matungda Kangkhut animakna kangkana kamnaki adubu apiba matam YAOL A na Ichil Club A bu Panjil taramanga taranithoida maitiba piki. Hojik ayang asagi pao among luminasi. ICAR Lamphilpat ki Agro-Meteorological Field Unit AMFU dagi pirakpa ayang asagi report amagi matung inna ngasi Manipur da khwaidagi sabagi chang asi Celsius degree 18.5 oike khwaidagi ingbagi chang na Celsius degree 19.0 oike nungsita yauba ising manilgi chang na ayukta chada marfutaret amade nungtilda chada 35 oike ngasi chukiba nungjugi chang na millimeter 0.0 ne aroibada maruiba paw mana pizare.
Manipur Anova Chief Secretary Puneet Kumar Goyal na oirkani loina na hanagi Chief Secretary oiramba Prasan Kumar Singh na National Commission for Scheduled Tribe ki Secretary oina chatkhagani. Lamdam asigi lomi singda handak lawrok asigidamak hagi awatpa mayok nadanaba Manipur gi Tampaki District mangada layriba mafam nifu mangada Urea Har Singh fangannabagidamak thabak ngasidagi hawi haina law singu lotion gi Director Peter Shalam na haikre. Asigi taranipan gi aying nongyai hauraduna Manipur gi naga taba mafam sing gi chingi saruk singda matam kaktaba road blockade amasung General Strike ki Khongjang Changsilagani haina Foothills Naga Coordination Committee na thangalakli. BJP MLA Singna lengak semba ngamloidaba oiragadi anoba Mikhal pangthoktuna miyamgi lengak semlasi haina Lok Sabha gi MP Bimol Akul Jamna Fongdolakre. Amade Manipur gi oina punna miyoi tarang manga nauna COVID test tawkibada positive case amata thengnakidre. Haujik fawbada miyoi johumga taret naba faduna discharge tawkhaba matungda active case ki masing 18 da hantarakre. Ngasigi oina di ISCOM News na pidol Manipuri pawng matang asta losinjari meng ta video punamak po amukhan na kurumjari.